Jnims ki obstetrics and gynaecology department ki OPD amadi routine OT hayeng dagi houraga numit nini thabak leptuna khongjang changshingadouri. Doctor sing the harassment piba thodok sing yaning tabu utuna ngase obstetrics and gynaecology department ki doctor mahairoi amadi staff sing ki oiba mifama mapang thoklaba matong numit nini thabak lepnaba ki wari pase laukibane. Hiramasagamari Lenana obstetrics and gynaecology department ki doctor mahairoi amadi staff singna pangthokiba wakan mifam amasu Stop harassment, stop false allegation, need stress-free working environment, Haibinachingba, play card kaya Sazanaduna, Chatakiba Wakan Mefamaduda, Jnims ki pediatrics department ki heads Wediba, Jnims ki additional medical superintendent, Professor Nandaibam Kameshwan Hai, Dr. Yasoiba the Onsenduna, Chai Thangba Amadi, harassment Pibagi Mahud, Asoibadu Tidokminaduna, Tungda, Asoiba Sing Tok the Nabahonabana, Pumnamaki Yaifaboigane. Dr. Sinana Laing Chathabada Faraga Hanki Bahibase, Dr. Singya Pampane. Laibak Tibadagi Kanmangam Dabaduda, Imung Manung Fauriba, Nungaitabadu Gumna, Dr. Singsu, Nungaitab Fawe. Hauzik Laiba, Dr. Singamadi, Dr. Oigani Haina Mahitam Liba Singsu, Mayam Giseva, Tauning Badage, Sinfama Sida Changapane. Asoi Bakarada, Tainaduna, Dr. Singda harassment Bibasina, Dr. Singda Hena Nungaitaba Pokan Batanatana, Dr. Oinaba, Mahitam Liba, Mahiroi Singdasu, moral down Ohle. Angang unaba matamda oirak payaba kudong tiba kaya dagi ngathoknaba test kaya taw matong angang unabane angang unaringay manungda thoglakpa emergency sing asi mangjawnana khangbangamdaba kaya yauri asigumba emergency sing da thokiba laibak thiba thogdokta Dr. Singda onsinduna harassment piba si khwaidagi laibak thiba mane masigi mahut laibak thiba thogdokadu karidagi kamdawna thokribana haibadu punna khangdok minanaba honabana hena maru oi Asumna soiba kangdok minaba sina makata na soigadaba kayada ki ngakthok pangamgani haina su makna makata ke kari marang ino na phajana thigatana adi negligence leibra treatment wal hobra natraga kari marang ino do thigat pe yai khangdragana akhoi postmortem tawra khangbe yai masi ke kanabana matungda thoktana matungna kariani improve tawgadage kanagadage chatre akhoi gi di sibu siragari doctor na lanmani haidana akhoi hekta compensation loba maram sadra demand tawba harassment tawba migi mapunsida haugaleriba doctor jingda yam thawai nunga handabsi yam toi thoe aduga aduda nate civil naba thuakanda akhoi achibasi phamungda leiba watge lokthokpi yadaba ICU de lokthokpi yadaba adigi temporary mok ta thamji yadaba yam khudongsa akhoi da nate atopa anaba jing atopa patient party da ju khudong siba thoine aduna koi chakhonaba honasi inquiry tausi aduga cause of death to postmortem phajana tausi hai adu hek hairubaga postmortem tawba kana roi doctor amatana postmortem na phajana report pide khote haina nakal amade allegation tawraga makhoi gi apa ma phangnaba honabda maram chaga yam dai akoi sida tawba thajadraga su rims ta tawba yai atopa mafam na tawba yai my chemicals test tawdana organ mayam test tawba yai adu idi matungda sumai tawba condition da si complication na lakpa yai habase akoi knowledge lai aduna khuding ma ta kana ni siba naba thoiba imung manung mayam do loina ma kana doini adun masigi paujen je akoi mayam da phangnabe dam ta akoi israel nate akoi sumna dharna phamna kotana khangbiu tawbiga no haibagi paujen je akoi request tawjaban